Samjin Sajinduna Miyambu Lana Lamjing Nabachatarak Patawoni Asang, Tasiki Kunganitoida, Churachandpur District Laiba, Sangai Court Police Station, the social media, the Mahakiming, Sijinaduna, Sasinaba account, Amada, Posta Wafam Amagamari, Lenana, Sangai Court Subdivision, Defense Committee Namaki Matakta Action Lokat Piu Haina, Application Tazin Kiba Adu, Samjin Sajin Balabak Miyambulana Lamjing Duna, Maki Jachong Nanaba Atamnana Kuzil Tarang Toguna Chataraki Batawong Amani Haina, Indigenous Peoples Forum Manipur, Ifamgi President Asang Kasarna Fongdorakli, Lubasigi President Asang Kasarna Kuyek Piduna Thadorok Pacherol Amada Police Station the case Ama register Tauna Naba, Piselakiba social media account Adu Mahakam Hiram Amata Damari Lenade, Haribe account Adu Semjin Sajinduna Mahaki Mingchatina Naba, Atamnana Silakiba Tawong Amani Hariba Siguma Aran Batawong Asi. Ahan Banate, Haukiba Madam the Cookie Jo community Gitungan Tungan Bergrove Singi. Maikai degi mahak pu mingchathina naba asiguma aranba thawong kaya chatharakiba leikre adubu hairiba thawong sing adu ngasi fawbo nongmata mai pakpa leitri asang kasarna thadorakiba cherol aduna makhata na hai lamdam asigi puwaribu semdok sadoktuna leibak miyamda lana lamjingna na balefta na honarakliba thawong asi laibak thiba thawong amani hairiba thawong asi lamdam asigi khunai da leiriba leibak miyamgi marakta tokai tahanana basin balalong amani democracy chatpa leiba asida asiguma aranba yumfam yaudaba activity sing asigi chanafam leite haibasi makoina khangjin Batangai Fade, Haina Sufongdoragli, Nakalaram, the Indigenous Peoples Forum Manipur Ifamgi Media, Selna Tadorok Pacherol Amada, Lamdamase the Ingtapa Amaga Nushi Chanana Hingminaba Amasung Lamdamasigi Yellow Missingi, Indigenous Right Democratic Value Fangana Bahona Badalupasigi President, Asang Kasarna Sip Haubaru Ivatodang Loduna Lagli, Maramaduna Maki Matakta, Samjin Chadana, Laibak Miam the Lana Uhanana Bahonaragli Meeoi Singi Matakta, Manipur Amadi India Lenga Kimaike the Ginning Tina investigation Chataduna. Aranba Tauba Meeoi Singi Matakta Angi Chirak Piu Haina Sulup Asigi Maikay Digi Taxilagli. Accident da Ani Shire Ngase Nungtil Pungani Rom Tarak Padanone District in 43 milestone Mayada Bolero Pickup Ben NL 01E7074 accident Tokpada None Part 4 Dagi Gaimay Juan Kamay Nifuga Mga Amasung Asamgi Karbi Anglong Dagi Dimasu Hansu Kungataruk Siraga driver Pausintui Gangmay Kuntragataruk Sukle Hairi. Nuclear Toki Aruba Fibam Yoksilakpaga Loinana Iran na Trumpu Angawbani Haikre. Iran gi senior hotline Twric Henmalle Naga Ahmad Khatami na mahakilaiba adugi USA gi marakta nuclear toki matangda chathariba wari asi yamna luba tangkak ama yoksilakpaga loinana laiba kaya na mahakpu kinana bahotnariba US gi President Donald Trump angawbani haikre Iran gi tongana leijariba principal sing aduga wari sanabada pukhatnariba warol sing aduga chusinnade adubu Iran gi Supreme Leader gi mieng makhada nuclear toki matangda Iran gi maikaitigi USA ga ngasi athengbada Italy gi konungromda mangarak subaran gi wari sanagadawribani Trump ki maikaidegi Iran na makhoi gi nuclear kulai saba yaroi loinana maduda changliba uranium gi potlam sing paisinba yaroi madugi damakta laiba aningi marakta wari sanar Ribani, Kariguma wari sanaba du yanaba ama purakpa ngamdrabadi Iran gi mathakta lan chathagani haiba fawba fongdokpa leikrabani amaromda Iran gi maikaidagi nuclear kulai gi matangda yanaba purakpa yai adubu uranium paisinuna atopa thabakta sijinnabagi damak lairibadu lauthou haibadi yaroi haina makhoi gi arepa khongpham ama lengdana thamli ngasi wari sanaba du da Iran gi maikaidagi foreign arachina mahut singadawri Arakan army gi political wing na Rakhine chathok chhin gi athingba thamkre Myanmar gi Rakhine State Arakan Army gi political wing oriba United League of Arakan ULA na Rakhine State gi chahi nifu manga fawbagi manungda laiba Meeoi sing state adu lana chatpa yadabagi athing mathangkre ULA na ngarang phongdokhiba order Mari adugi manungda nupa oiragana chahi taragani pandagi nifu manga fawbagi manungda laiba aduga nupi oiragana chahi taragani pandagi kun manga fawbagi manungda laiba singna maram chadana state adu lana chatpa yaroi dawri Arakan Health Department na analayang chathabada ngamloidaba fibam da lairaba Meeoi singi state adu lana chatpa yagani haiki masigi mathakta state adudagi sanda lambi oina thabak sunanaba amadi logi wangmada thabak tawhannaba mi puthokhibasu yaroi hairi junta gi ngakthoknanaba lokhalakpa khongthangni hairi singnarakpa khudingmak Punna Thengnaminasi Palem, Manga Suba Sirui Lili Festival da Saruk Yaba Chatpa Paumi Kangbu Tongba Bus Aduda Thariba, Manipur State Transport Aduda Yariba Manipur Haiba Wahai Adumuthatlu Haina, Maha Regiment Indian Army Kangbu Amana Haikiba Si Indian Army na Kuktana Pipakle Haibaga, Manay Haina Progressive Alliance for Leadership and Empowerment of Mothers Palem Gicherol Amana Hairi, Cherol Asina Makata Arduna Indian Army Githawong Asi, Kuki Narco Terrorism Bu Indian Army na Sogatli Tengmang Pi Haina, Manipur miyam na lauduna lakhiba du achumbani haibigi chenba yadraba khudam oire. Thawong asi palem na kanna yaningdabaga loinana Manipur gi
ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯑꯣꯡ ꯃꯃꯥ-ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯁꯤꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ, ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯄꯨꯝꯅꯃꯛꯇ ꯄꯥꯂꯦꯝꯅ ꯍꯛꯊꯦꯡꯅꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯃꯨꯡ 150 ꯂꯩꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯔꯒꯅꯤ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯃꯨꯡ 150 ꯂꯩꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯕ ꯌꯥꯎꯅ ꯂꯥꯛꯂꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯨꯄꯥ 75ꯀꯤ ꯁꯦꯟꯐꯝ ꯊꯥꯗꯗꯨꯅ ꯆꯥꯎꯈꯠ-ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯔꯤꯂꯥꯌꯟꯁ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯆꯦꯌꯔꯃꯦꯟ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯔꯥꯏꯖꯤꯡ ꯅꯣꯔꯊ-ꯏꯁ ꯏꯟꯚꯦꯁꯇꯔ ꯁꯝꯃꯤꯠꯇ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯔꯤꯂꯥꯌꯟꯁ ꯏꯟꯗꯁꯇ꯭ꯔꯤ ꯂꯤꯃꯤꯇꯦꯗꯀꯤ ꯆꯦꯌꯔꯃꯦꯟ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯂꯥꯛꯂꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 75ꯀꯤ ꯁꯦꯟꯐꯝ ꯆꯥꯎꯈꯠ-ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯊꯥꯗꯔꯒꯅꯤ꯫ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯑꯁꯤꯗ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ 250, ꯇꯦꯂꯤꯀꯣꯝ ꯁꯔꯚꯤꯁ, ꯔꯤꯇꯦꯜ ꯐꯨꯠꯄ꯭ꯔꯤꯟꯠ, ꯀ꯭ꯂꯤꯟ ꯏꯅꯔꯖꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯑꯃꯁꯨꯡ 150 ꯂꯩꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯑꯃꯗꯤ AI-ꯑꯦꯅꯦꯕꯜ ꯑꯦꯖꯨꯀꯦꯁꯟ ꯑꯃꯁꯨꯡ ꯑꯣꯂꯦꯝꯄꯤꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯤꯡ ꯁꯦꯝꯒꯠꯄ ꯌꯥꯎꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯍꯧꯈꯤꯕ ꯆꯍꯤ 90 ꯔꯣꯝ ꯑꯁꯤꯗ ꯔꯤꯂꯥꯌꯟꯁ ꯏꯟꯗꯁꯇ꯭ꯔꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 30,000 ꯔꯣꯝ ꯏꯟꯚꯦꯁꯠ ꯇꯧꯈꯤ꯫ ꯂꯥꯛꯂꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯒꯠꯇꯨꯅ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 75 ꯊꯥꯗꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ, ꯑꯁꯥꯝ, ꯃꯅꯤꯄꯨꯔ, ꯃꯦꯘꯥꯂꯣꯏ, ꯃꯤꯖꯣꯔꯥꯝ, ꯅꯥꯒꯥꯂꯦꯟꯗ, ꯁꯤꯛꯀꯤꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯀꯃꯤꯠꯃꯦꯟꯠ 6 ꯄꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯇꯦꯂꯤꯀꯣꯝ ꯌꯨꯅꯤꯠ GOꯅ ꯍꯥꯟꯅꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 90 ꯔꯣꯝ ꯍꯥꯏꯕꯗꯤ 5G ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯤꯂꯤꯌꯟ 5 ꯍꯦꯟꯅ ꯂꯩꯔꯦ꯫ ꯆꯠꯊꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯁꯤꯡ ꯁꯔꯨꯛ 2 ꯍꯦꯟꯒꯠꯂꯒꯅꯤ꯫ GOꯒꯤ ꯄꯥꯟꯗꯝꯗꯤ ꯁ꯭ꯀꯨꯜ, ꯍꯣꯁꯄꯤꯇꯥꯜ, ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯑꯃꯗꯤ ꯌꯨꯝꯁꯤꯡꯗ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ (AIꯗ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯍꯟꯕ ꯑꯗꯨꯅꯤ꯫ ꯑꯃꯔꯣꯝꯗ ꯋꯤꯂꯦꯌꯦꯁꯟ ꯔꯤꯇꯦꯜꯅ ꯆꯤꯟꯖꯥꯛ, ꯃꯍꯩ-ꯃꯔꯣꯡ-ꯃꯅꯥꯁꯤꯡ ꯍꯦꯟꯅ ꯂꯩꯁꯤꯟꯖꯗꯨꯅ ꯂꯧꯃꯤꯁꯤꯡꯗ ꯑꯍꯦꯟꯕ ꯏꯟꯀꯝꯁꯤꯡ ꯂꯥꯛꯍꯟꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯑꯥꯔꯇꯤꯁꯥꯟꯁꯤꯡꯒꯤ ꯁꯦꯟ-ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕ ꯉꯝꯅꯕ, ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ FMCG ꯄ꯭ꯔꯗꯛꯇꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯐꯦꯛꯇꯔꯤꯁꯤꯡ ꯂꯤꯡꯈꯠꯅꯕ ꯂꯝꯗꯁꯨ ꯔꯤꯂꯥꯌꯟꯁꯅ ꯁꯦꯟꯊꯪꯁꯤꯡ ꯄꯤꯒꯅꯤ꯫ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯀ꯭ꯂꯤꯟ ꯏꯅꯔꯖꯤ ꯑꯃꯒꯤ ꯄꯥꯟꯗꯝꯗ ꯔꯤꯂꯥꯌꯟꯁꯅ ꯁꯣꯂꯔ ꯄꯥꯋꯔ ꯖꯦꯅꯦꯔꯦꯁꯟ ꯐꯒꯠꯍꯟꯅꯕ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ, ꯂꯣꯏꯅꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯕꯥꯏꯑꯣꯒ꯭ꯌꯥꯁ ꯄ꯭ꯂꯥꯟꯠ 250 ꯂꯤꯡꯈꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯕꯥꯏꯑꯣꯒ꯭ꯌꯥꯁꯁꯤꯡ ꯋꯦꯜ-ꯂꯦꯟꯗ ꯑꯣꯟꯊꯣꯛꯀꯅꯤ꯫ ꯐꯠꯇ-ꯍꯥꯎꯊꯤꯁꯤꯡ ꯑꯁꯤꯅ ꯒ꯭ꯌꯥꯁꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯁꯤꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤꯗꯃꯛ ꯐ꯭ꯌꯨꯑꯦꯜ ꯑꯃ ꯑꯣꯏꯅ CNG ꯁꯤꯖꯤꯟꯅꯍꯟꯕ ꯑꯁꯤꯅ ꯏꯟꯗꯁꯇ꯭ꯔꯤ, ꯆꯥꯛ ꯊꯣꯡꯕꯒꯤ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯀꯦꯟꯁꯔ ꯂꯥꯏꯅꯥ ꯍꯟꯊꯍꯟꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯐꯃꯨꯡ 150 ꯂꯩꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯊꯨꯕꯗ ꯁꯥꯕ ꯍꯧꯔꯕꯒ ꯂꯣꯏꯅꯅ ꯒꯨꯋꯥꯍꯥꯇꯤꯗ ꯑꯦꯗꯚꯥꯟꯁ ꯃꯣꯂꯤꯀꯨꯂꯔ ꯗꯥꯏꯒ꯭ꯅꯣꯁꯇꯤꯛ ꯑꯦꯟꯗ ꯔꯤꯁꯔꯆ ꯂꯦꯕ ꯑꯃ ꯁꯥꯕ ꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯦꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯖꯤꯅꯣꯝ ꯁꯤꯀ꯭ꯋꯦꯟꯁꯤꯡ ꯀꯦꯄꯁꯤꯇꯤ ꯌꯥꯝꯅ ꯂꯩꯕ ꯂꯦꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤ ꯁꯥꯟꯅ-ꯈꯣꯠꯅꯕꯒꯤ ꯂꯝꯗ ꯋꯥꯔꯜꯗ ꯀ꯭ꯂꯥꯁꯀꯤ ꯇꯦꯂꯦꯟꯠ ꯂꯩꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯂꯤꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯇ꯭ꯔꯦꯖꯔ ꯍꯥꯎꯁ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯔꯗꯨꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠ 9ꯅ ꯔꯤꯂꯥꯌꯟꯁ ꯐꯥꯎꯟꯗꯦꯁꯟꯅ ꯑꯣꯂꯦꯝꯄꯤꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯣꯂꯦꯝꯄꯤꯛꯇ ꯃꯦꯗꯜ kaya ꯂꯧꯕ ꯉꯝꯕ ꯅꯍꯥ kaya ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯔꯤꯂꯥꯌꯟꯁ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯃꯗꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯁꯨ ꯑꯣꯏꯔꯤꯕ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯝꯄꯜ ꯅꯦꯒꯣꯁꯤꯌꯦꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯦ, ꯁ꯭ꯇꯔꯣꯡ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯗꯕꯅꯤꯅ ꯋꯥꯔꯤ ꯁꯥꯅꯕ ꯆꯠꯂꯣꯏ꯫ ꯑꯃꯨꯛꯀꯣ MNISTRY OF HOME AFFAIRS MHAꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ CSO ꯈꯔꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯉꯁꯤ ꯃꯦ 18, 2025 ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯔꯅꯕ ꯍꯥꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯔꯣꯏ ꯑꯃꯁꯨꯡ ꯊꯥ ꯑꯁꯤꯒꯤ 18ꯗ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ CSO ꯈꯔꯗ ꯈꯪꯍꯜꯂꯛꯇꯨꯅ ꯁꯔꯨꯛ ꯌꯥꯔꯅꯕ ꯍꯥꯏꯔꯛꯄꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣꯂꯨꯋꯥꯡꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯣꯠꯅꯔꯛꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯈꯣꯏ ꯁꯤꯝꯄꯜ ꯅꯦꯒꯣꯁꯤꯌꯦꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁ꯭ꯇꯔꯣꯡ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯂꯦꯞꯂꯝꯕ ꯃꯤꯐꯝ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 18ꯇ ꯌꯩꯊꯣꯛꯈ꯭ꯔꯕꯁꯨ ꯑꯃꯨꯛꯀꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯆꯠꯇꯨꯅ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯃꯨꯛꯀꯣꯒꯤ ꯐꯤꯔꯦꯞ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ
pauche asida hai mamang thagi mangada Kuki jogi CSO kharagi mihutsinga meitegi amuko yauna CSO anigi mihutsinga ahanba oina Delhi da mifam pangthokre. Mifam aduda Home Ministry gi maikaidagi Manipur gi lan gi waroisin puraknabani haiduna point 6 yauba warol ama puthoraki. Point sing adugi manungda ayamba sarukti lengaki maikaidagi thabak oina pangthokadaba singni khudam oina National Highway sing yauna Manipur gi lambi singda free movement tohanba yauri adubu mifam aduda saruk yakiba Kuki jo CSO singi miyut singna warol taruk adu yaningdi haiduna khuyek pi khidabada Home Ministry gi na karimata tauba ngamde pangthokriba mifam adugi makha tarakpa fibam tangka kada yaurabano khangde anisuba mifam na karamba matamda pangthokadagi haibasu khangde langi waroisin puraknabani haiduna warol taruk puthor raklaga Kuki na yade haiduna tumina bagi thawong asidi simple negotiator amani haina logani amuko gi maikaidagi di Home Ministry bo strong authority oibiu haijabani Kuki singna yade haiduna India government na tawfam thokpa sing tawraroidra haina su hanglakhi. April 5 da pangthokiba mifam adugi matungda Manipur gi lan gi waroisin purakpagi dalok asi Kuki jo CSO singi maikaidagi di suda lairiba makoi gi proof ki UG singa sanagadabani haibagi waref lawkre adubu sugi yanaba asidi Manipur gi miyamna masigi mayokta lairaklabani su abrocrat taw haibagi demand lairabani maram asina strong authority su oiba ngamdaba MHA na mifam ni haiduna kaurakpada amuko na chalurabadi miyamna yadribasu kangbugai waroisin puraknabagi khuyek pinabagi fibamda lakani maram asina tha asigi kungatareta yaithokle hairabasu amuko na chatuna saruk yaroi ngarang nahan Siroi Lily Festival hodokpa thorongi paw lawba chatpa pawmi singda chatharakriba thawong adugi matangda inquiry committee ama semgani hairabasu thokriba thawdo adugi photo amasung video footage sing lenga ke authority sing su uramlagani inquiry committee aduna thijilaba matungda makha taba firef lawrabasu thawdo adugi photo amasung video sing adu hek ubaga panthadana karigidama khudakta action lawdabano haiba wahangsu hanglakhi maram asina hojik MHA na peace puraknabani hairaklabasu makoida thajaba ngamdre lengakna tawfam thokpa mathau chapchana tawba ngamdre maramsing asina telephone hanjin taroktuna saruk yanaba khangallaklabasu yaithoktuna tha ase kunga tarekta pangthoklagani hariba tampaki CSO singi mifam asida amukona saruk yaroi hairaki awang nongpoki yellow furup sing wakhal taminaduna mapangi khut thingjil handana punna hingminana ba hotnaminasi United Mongoloid kumja 2004 gi May kunga humdoi da safong ki ba United Mongoloid ki kunmathoi suba mapok kumonga mari lenana United Mongoloid na miyam da pauzal pirakli loinana awang nongpok India gi yellow furup sing amasung Asia gi Mongoloid furup sing wakal taminaduna i mari gi nungsi mari thamnaduna mapan gi khut thingjil handana punna hingminana ba honamina si haina appeal tawrakli United Mongoloid ki President Lanbau Kabuina thadorok pacherol aman hai United Mongoloid asi malem gi thakta lairiba Mongoloid furup ki sothana lairiba sing amasung furup asi gi saktam ngak pagaloina na hiram Kayada Chaukhat khongthang lambi semgat pangamna ba Imphal da base tawduna lingkhat khibani safong lakhibadagi hauna ngasi fawbada India gi awang nongpok yauna Mongoloid furup ki oiba thaudang Kayada masak khangdoktuna thawrang kaya paikhanaba honari amasung honaduna lakli tasengna malem gi thakta Meeoi basingi marakta nungsi chanana hingminaba haibasisu United Mongoloid ki amata ngairba wakhaloni maram aduna malemda khundaminari basing pumna magna masa masa gi saktam amadi chatnabi sing ngak senduna punna thamduna leiminasi ngasi mag India gi awang nongpokta khundariba masagi yelawmi sing amasung Mongoloid ki oiba sakchu sing nongmagi mangtharakpa asina maram oiraga chawraba jaitheng kaya lamdam sida amadi yelawmi sing da khudongchadaba kaya mayoknari asiguma khudongchadaba sing kaya malengi mafam kayada su thokdaba nate laglibu wafam di asiguma wafam sing lakpa sida United Mongoloid na yariba makai khudongchadaba sing thoktanaba amasung nahongna semgatuna khatna choinaba thoktanaba hotnaduna thawrang tawri maru oiba wafam amana kha thangba Asia gi leibak sing da apikpa Mongoloid furup singi marakta ungkhat naba khatnaba chainaba kaya thokli masimang mapan gi furup ki Meeoi singna khut thingjilakpana oiri maram aduna United Mongoloid na haribadi Asia gi amasung kha nongchup Asia gi Mongoloid furup sing nungsi chanana hingminaba changi India gi awang nongpok lamdamda khundariba sing ayambana yelawmi Mongoloid ki Meeoi sing oiri laibak thibadi apunba India gi mising da yengluba matamda awang nongpok ki Mongoloid singi masing asi yamjadaba oiduna supnatagi chamada anigi makhada oigani haina panari asumna India gi Kokesoidagi miyam lakta nongmagi saktam kaisilaktuna khudongchadaba kaya lairaba fawbada malengi thakta lairiba Mongoloid laibakna khangdabagum tawri Mongoloid furup ki marakta mapan gi ithil changduna chawraba muknaba kaya thokpa leptri nungsi chanabasu hanthari masipumna mag United Mongoloid furup singda haijariba di nungsi chanana amato oina i mari semgatuna hena nungai yaifaba tangdu laitaba mapan gi khutna furup ki amato oibagi wakhalon thugaiba
ngamhandaba haiba wafam thamjari. United Mongoloidna lakadoriba chahicha asida awang nongpok India gi yellow furupsing amasung Asia gi Mongoloid furupsing wakhal taminaduna mari gi nungsi mari thamnaduna mapan gi khut thingjilhandana leiminanaba amasung hingminnanaba punna hotnaminasi haina cherol asina makha tarakli.